अहानबदा ngasi maroiba pausing pizari lenga ki school sing sakwat hanana lupa crore kunmanga yarmek tawdona thamle pre nursery amadi nursery ozagi anoba post samakun launaba thaurang tawri haina ngasi manipur gi CM N Biren haikre mitai maitai bu scheduled tribe list salhanana dabi tawduna miyamgi achoba khongchat chatuna mi pham pangthokre pung kunthra taruk ki general strike koba yauna warep ahum lokre Khongman Mangdilda dukan manga maina tumna chakre Manipur Fire Service ki kangbu pung ama hena thengthana lakpadagi miyamna pena khidre Amadi ngasigi lengakna miyamgi yaifa thaurang kaya paikhatlabasu mityeng sana yengba ngamdri awaba miyoi kaya di lengaki mateng fangdri Kurumjari Times of Manipur gi numidangi pau mityeng tabiriba singbu Bityapati Myang lambamna taram okjari hauzik pau sandokna pizari Saukhat thaurangi oiba thabak thauram sing paikhatlakpada politicize tawbiganu hiram khudingmakta politicize tawbigi hainabi thadoklasi lenga ki school sing saukhat hanana lupa crore kunmanga yarmark tawduna thamle pre nursery amadi nursery ozagi anoba post samakun launaba thaurang tawri haina ngasi Manipur gi CM N Biren haikre wafam ngasi Manipur Police Housing Corporation Veterinary and Animal Husbandry Rural Development and Panchayati Raj Directorate of Education East amadi District Administration Imphal West na punna khusamna duna Nauria Pakang lakpa kendra gi manung sanba Ningombam High School ground da pangthokhiba lenga ki school veterinary hospital police outpost amadi community hall sangaba amadi anoba project kaya paikhatnaba urep uyung tambagi thoram amada phongdokhibani Tonganba mafam manga da pangthokhiba thauram pareng aduda nauna saba Kwakatel Police Outpost Extension District Veterinary Hospital Mekola Hiangthang Kangjaibung Community Hall Hiangthang Apunba Community Hall Ningombam High School gi Anoba School Building amadi Hiangthang City Block ki Anoba semgat kadaba installation kaya gi urep uyung sutamki Mahakna makha taraduna hauzik Manipurda paliba lengak asina chahi amaga tha taramathoi surakpa asida Manipur gi sing amadi tamgi mafam kaya da chakhat thaurang amadi semgat sagat pagi thabak thauram kaya ama lepalaitana paikhatlakli lengak asi haidokhiba thabak tauba chinga khutka manaba lengak ni haibasi miyamna hena khanglibani teleba tha manga gi manungda chingi lamsingda nupi kaithel saduna miyamda khusinnakhre masi khakta natana ching amadi tam haiba khenaba thamdana lairaba mayum kai sajaba ngamjadraba miyoi kaya ge yum saduna khusinnakhre narakpa matamda CM Haistigi gi khuthangda lemna lupa lakh ani fauba layengba yare se leitabana maram oiraga macha larik laisu tamhanba ngamlamdaba adusu ngasidi free schooling piduna mahi masing tamhanba haure Manipur ne statehood phanglakpadagi ngasi fawbada toti ising thakpa phanglamdaba mafam kayada ngasidi toti ising pibagi thabak sathari amadi naha kayada startup scheme gi makhada loan kaya ama piduna masa masagi senthok lambi semjeduna masana masabu thabak pijaba khakta natana miyoi kaya amasu thabak piri haina mahakna haiki Hello India gi da Hiangthang Kangjaibung go si crore ahumga lakh humbu mari amuk law leirmisi yaw leirma gallery yo kariyo loina sa aduna sigi spirit satpa matamda aikhoigi Nauria Pakang lakpa kendra se sahi manga da kayam change tawgi yengbiyo sahi ani da sunyama change tawrisan di sahi manga da kamai change tawgi yengbiyo aduna sigi spirit da koi hangumsi sigi spirit satpa koi hangumsi yamna transparent laina yamna thamoi sengna politics tawsi haijen nabi tawnugumsi politics ta Oiroi dabada wasakpa oiroi dabada hekta pai haijen bi madu tawnugum se koi aduna ekhoi nauna chasari be team se koi with some commitment koi na haigi wa ngakpa ngakna bu hona badu gum team ni aduna roisan jarakpada ahalaman mayam punama Thauram aduda wangang leduna Works Minister TS Biswajit na BJP gi lengak asi praja mayam gi ihul khangna chatpa amadi singtam khenaba thamdana sarkar thamdaba sarkar ni haibasi miyam na hena khanglibani saukhat thaurangi thabak thauram sing ching amadi tam khenaba thamdana chap manana paikhatli haina makna haiki naha sing aduga tongan mafam dagi lakpiriba phai punama amadi ngasi ge sigomba aikhogi yamna nungairaba kendrada kone tawjaki ba kharabu kogi khusinaba amadi tarakadaba thawku miyamda akogi taraknabagi damakta urep yawung tawbisida siba hari punamaksin sandokpigani haiduna lebiragliba
अखोगी इलेक्ट्रॉनिक एंड प्रिंट मीडिया के इसिना पुनमपुसु अखोनी काय खुनो चबगलना आई वाही मंगा तरादन थमजगे CM N Biren Mahaki Cabinet Minister Singh Imphal West District की प्रवीण नावरिया पाखंग लाकपा SC के प्रधान सिंह अमदी डिपार्टमेंट के ऑफिशियल किया यावना CM HD कार्ड लिसिंगमा आयुष्मान भारत बेनिफिशियरी कार्ड लिसिंगनी उज्ज्वला स्कीम की गैस कनेक्शन हैंडलूम वीवर कार्ड ऑल एज पेंशन कार्ड कया अमसु मियाम द येंथोखी शेड्यूल ट्राइब डिमांड कमिटी मणिपुर STD CM मितई मैतईबु भारत संविधान के शेड्यूल ट्राइब लिस्ट चलहलु हाइबा दाबी दंगसी मियाम के वाकत खोंगचत चतखरे मियोय लिसिंग क्या नंगसी अयुक थांगमैबन की थाउ ग्राउंड दगी हप्ता कंगजेबुंग फाउबा खुत्ता बैनर अमदी फेस्टुन पाइदना वाकत खोंगचत चतखी वाकत खोंगचत अदुदा सरुक याखिबा निंगथौ लैसेंबा सना जाउबना येलहोमी कनगे हाइरबदी भारत संविधान की ngaklau अमल लैहनबा तंगाई फदे मितई मैतईना ST लिस्ट चनबा मणिपुर पीपल बिल चटनाहनबा नत्रगा से बिल द प्रोविजन अमा हापसिनबा हाइबसी यामना मरु ओई ट्रांस एशियन हाईवे रेलवे अमदी अतई अहोंबा लाकदोरिबे मयाम असना येलहोमी मांगखिबा याबगी अचौबा अकीबा अमलै मरम अदुना लैंगाकना अथुबदा सेंटर दा तक्सिनदुना मियामगी अपांबा सिंह थबक्तो ओंथोकपियु हाइखि शेड्यूल ट्राइब लिस्टा कोई मैतई नत्रगा मितई मसी चनबा हाइबसिदी सिदी भारत के संविधान को कॉन्स्टिट्यूशन अदुम मादे पीरगा लैरबनी पीरगा हाइबदी मसी माइ अदुम पीथोगा लैरबनी अखोइना लौदबनी हौजुमक्सु आइना सुम खानजाबदा ngasiगी अखोइगी रैली से मरुओइना कैनोनी भारत सरकार की दिको पीरगा लैरबनी अदा रिकमेंडेशन अमा चंगबा कोई स्टेट गवर्नमेंट दिको स्टेट गवर्नमेंट दे रिकमेंडेशन सिबु थाग्रगदी मरि लेनबा मिनिस्ट्री ना मसी अदुम कोइगी पीरदबा पोट अमनेबा इफंग फंगागा लैरबा हाइतारेको अदुना स्वाइसिदा अखोइगी पामजबसी कैनो हाइ मतमदा मसीगी रिकमेंडेशन से स्टेट गवर्नमेंट ना मसी थुना थानी याम अथुबदा अदु स्टेट गवर्नमेंट गिसु थानिंग दबदी लैरमोय मकोइदा थारुरगा करी तरोकदगे नाकन नाकन दगी को कोइ तोगान तोगान बा अखोइगी सी कांगलु फुरुप यामी अदगी इवन अखोइगी मैतई मितईगी मरक्तसु हाइरिबा ngasiगी शेड्यूल ट्राइब लिस्ट चनबसे फै फते पामी पामदे हाइ मयाम अम लैको सिगुमबगी अखोइगी ओइबा चयेनबा खरा सी लैब्रा हाइबगी चिंगनबदे स्टेट गवर्नमेंट खितंग थिंदबा ओइरमगदरा खाले अमरोमदा शेड्यूल ट्राइब डिमांड कमिटी की कोऑर्डिनेटिंग बॉडी की कन्वेनर ओइरिबा लाइस्ट्रम रोमेश मितई मैतईना मैतई फुरुपना मसा कंजगे हाइरबदी भारत संविधान की ngaklau अमा फंगबा मथौ ताई हाइबना चिंगबा वाफम कया अमसु थमलखी हौखिबा 2012 तगी होना मैतई मैतई सी शेड्यूल ट्राइब की स्टेटस ता लैहंदना मैतई सी कॉन्स्टिट्यूशन की ngaklau अमा अखोई पीगदबनी हाइबा अदुगुंबा खोंजंग अदुगुंबा मियाम की ओइबा अकनबा इहौदो मदुगी पार्ट अमोइना अखोई चंगसनजबनी मरमदी ngasi फाउदा मणिपुर गवर्नमेंट ना हाइरिबा डिमांड मियाम की ओइबा डिमांड से ताबीबगी होता नाथैदना लैरिबा असिबु यानिंगदबा अमदी अथुबा मतमदा इंडिया लैंगाक्ता मणिपुर गवर्नमेंट की ओइबा रिकमेंडेशन दो थागदबनी हाइबा अदुंगलो वाफम दुद युमफम ओइरगा हाइरिबा रेली असि अखोई सटपनी मियाम की वाकत खोंगसत अदु थांगमैबन की थाउ ग्राउंड दगी होरगा नॉर्थ AOC केक्रुपात टेलीपति सिटीजन क्लब नोंगमैबुम नंबम चुथेक अमदी कोनुंग मपान फाउदुना चटलबा मतुंग हप्ता कंगजैबुंगदा लमथुंगफम ओइखी तुंगदा लमथुंगफम ओइखिबा हप्ता कंगजैबुंगदा मियाम की मीफम सथखी मार्च 3 फाउबगी मनुंगदा मणिपुर सरकारना मितई मैतईबु ST लिस्टा चलहन्नबगी मथौ ताबा रिकमेंडेशन भारत सरकार दा थागदबनी करिगुंबा नुमित असि फाउबगी मनुंगदा थादबा तारबदि मार्च 9 नुमिदांग वाइरमगी पुंग 3 तगी तांग 10 गी अहिंग नोंयाई फाउबा पुंग 53 की जनरल स्ट्राइक कौबा हाइबा यावना ngasi famखिबा मियामगी मीफमना वारेप अहुम लौखरे वारेप अहुम अदुगी मनुंगदा मितई मैतईना ST लिस्टा चलहन्नबगी खोंजंग असिदा सौगतपा पॉलिटिकल पार्टी सिंग अमदी कैंडिडेट सिंग मितई मैतईगी तुंगलम चटकी खंदबनी हाइना लौगनी मखोइदा मियामना वोट पीफम थोकते मरम अदुना कमिटी अमदी मितई मैतईदा मियामना मखोइगी मायोक्ता लाकदोरिबा मिखल सिंगदा कैंपेन तौबा अमदी अरोइबा वारेपना करिगुंबा तांग 10 फाउबगी मनुंगदा सरकार असना करिमता तौरक्तबा तारबदी ममांगदा STD CM ना लौखिबा अहकपा वारेप सिंगी मनुंगदा अमा ओइरिबा
यैथोक्तुना लाकपा रेलवे लाइन की लंबी सेंबगी थबक थिंगबगी खोंजंगसु मथंगी नुमित तांग 13 निंथौकाबा नुमितगी मतम कक्तना थिंगजिनबा हाइबा वारेपसिंग ngasi मियामगी मिफमना अमत्ता ओइना वारेपनखी मिफम अदुदा वर्किंग पर्सन एम नाउदालेन खोंबना हाइखिबदा मितै मैतैबु एसटी लिस्टा चलहनबियु हाइबगी मातांगदा मणिपुर की चीफ मिनिस्टर को उनखरे एसटीजी सीएम गी माइकैदगी तौफम थोकपसिंग तौबिनबा खना नैनजबा हाइदुना लैखरे ngasi मियामना लौरिबा वारेप असगी मतुंग इना सरकार असना थबक ओइना पांगथोकनबा होटनेबियु करिगुंबा सरकार असना मियामगी वारेप असिबु थबक ओइना ओंथोकपिद्रबदी एसटीजी सीएम बु वारौबिगनु हाइना फोंदोखी एक्स सर्विसमैन सिंगी याइफा थौरांग कया पाइखटननब सरकार असिना होटनरी हाइना एजुकेशन मिनिस्टर टीएस राजेश्यामना फोंदोखरे वाफम असि ngasi बीजेपी मणिपुर प्रदेश के कांचीपुरदा लैबा ऑफिस दा पांगथोकपा सैनिक सम्मेलन की थौरमदा फोंदोखिबनी बीजेपी मणिपुर प्रदेशना सिंधुना पांगथोकपा सम्मेलन अदुदा पार्टी प्रेसिडेंट सु ओइरिबा एमपी केएसएस भवानंदा अमदे रिटायर्ड जनरल एलन सिंहाना थौरम मपु ओइना सरुक याखी एक्स सर्विसमैन सिंगबु इकाई खुमनब उतुना पार्टी की माइकैदगी खुदोलपोतसिंग सुतमखी मिनिस्टर टीएस राजेश्यामना मखा तारादुना मियोइबगी पुंसीदा ख्वाइदगी मरु ओइबसी डिसिप्लिन लैबनी अखोइना एक्स सर्विसमैन ओइरे थबक्तगी पोथारे हाइदुना लैथोकपा नत्ते हाइबसी मतम पुंबदा काउरोइदबनी लैबाकी तमक अखोइसु करिगुंबा खरा तौबा ताइ हाइबा वाखल मतम पुंबदा लैगदबनी एक्स सर्विसमैन सिंगी दरकार ओइबसिंग असि चीफ मिनिस्टर गा तानरगा तौबा याबा तौनबो होनजगे अमरोमदा महाकी चही अमगी फंगबा लोकल एरिया डेवलपमेंट फंड दगी चही खुदिंगी लुपा लाख 13 एक्स सर्विसमैन सिंगी याइफा थौरांग पाइखटननबा मतेंग पांगजगे हाइखी ख्वाइदगी इम्पोर्टेंट ओइबा सक्सेसफुल ओइबा मी अम ओइगे अफबा मी अम ओइगे तारे डिसिप्लिन नाइबसे आर्मी खक्तदा आर्म फोर्सेस खक्तदा लैगने डिसिप्लिन लैबा पोतु यावरा कान अखोय अफबा समाज ओइगदबदो डिसिप्लिन याव मीसिंगसिना मोइना थोरक्तना एक्टिव ओइना ओइरक्त्र कान इन्वॉल्व तौरक्त्र कान अखोय समाज की डिसिप्लिन काई सकनी मयाम ओबिरुदने अदुना मसी सेमगतपा अखोय फजना लैबैसे दरकार ताइ मणिपुर लैबा आर्म फोर्सेस नेवी अमदी एयर फोर्स दा थबक तौरमलबा थबक्तगी पोथारबा एक्स सर्विसमैन कयाना थौरम अदुदा सरुक याखी बीजेपी मणिपुर प्रदेश की प्रेसिडेंट सु ओइरिबा एमपी केएसएस भवानंदना सैनिक सम्मेलन पांगथोकपसिना अखोइदा अनोबा थौना अमा पीबा ngamle बीजेपी असे नेशनलिज्म दा थाजबा पार्टी अमनी मरैबाक नुंसीबा हाइबसदा पेट्रोलिज्म अमदी नेशनलिज्म हाइबसी याउदबा यादे एक्स सर्विसमैन सिंगी अपाम्बसिंग अमदी सैनिक बोर्ड अमा सेमबगी तंगाई फदबा अदु फंगहन्ननबा अंगंबा थाकता होनजगी हाइखी प्रधानमंत्री मैम से पीरंबा यूनिटी इन डाइवर्सिटी चुना था वी कैन नेवर बी यूनाइटेड when we are diversified. So we have to always think that we are one. Until unless we all believe that we are one, India is my country, Bharat is my country, we can never unite. ngarang numidang khongman mangjilda dukan manga maina tumna chakraba matung manipur pollution control board ki chairman radhakeshwar na tengbang oina lupa listing yankhai khusin na khrei maheulang pok adu ngarang ahing pung 10 khara helakpa adwaida thokibani fire service ki miyoi sing laktuna ahing nongyai matung pung ahum taba phawa mai adu muthatnaba kanna hotnakhi mai adu karidagi haurakibano haiba chapchana khangba ngamdri manipur fire service na kanba ngamhodraba maheulang pok aduda usufam P2 stationery computer center samkakpham amadi gari workshop ama tumna chakhi mai sakraba dukan sing aduna thamlamba malchang sing pumnamak mangkhre hairi damage tawriba mangkhriba mayam masida tukal phambiriba aduga yum masigi mapu loina mangba yaba nate ekoi government leire masigi tonganba disaster and relief department lei loina na ekoi hajiksu पैसा खरा मसीगी दमकता कोई गवर्नमेंट दा रिलीफ की दमकता लेगने मधु पुनमक कोई फॉर्मेलिटी में चंगबनीना कोई डिपार्टमेंट ना एसटीसी सर्कल अमदी एसटीओ अमदी डीसी दा मसीगी रिपोर्ट अमा अथुबद ngasi सेमगा संडे ओइजरबसु मखोय लाखरे गम डिपार्टमेंट थाबिरो गवर्नमेंट थाबिरो मधु दा पैखत पे याबो कोई सोइदना प्रजा सिंगी कोई अवाबा खुदोंग थिबसि मतेंग पांगना बरेदी तौजगे हायदना गवर्नमेंट की साइड हाइजरी अमरोमदा खोंगमन मंजिलदा लैबा मियोय अमना हाइखिबदा मैहौलांगपोक अदु करिगुंबा फायर सर्विस की मियोय सिंगना मतम चाना लाकलमलबदी कलहौबा याबनी मै चाकले हेक खंगलकपगा लैकाई की मियोय सिंगना फायर सर्विस की मियोय सिंगदा पाउ पीखी अदुबु लाइबक थिबदी फायर सर्विस की मियोय सिंगना अहिंग नोंयाय हेलबा मतुंग दा योरकपना मै अदु कनबा ngamkhidabani masida natana फायर सर्विस ना सिजिनरिबा इसिंग
कापननब पाइपसिंग अदु मफम खरदा युबना इसिंगी मापांगल याउद्रे मैहौ लांगपोक थोलकपा मतमदा मियामगी मालसांग अमरी थवाई कनबा ngamnanaba fire service ki awat apa yengsinba tangai fade loinana miyoibagi punsi kananaba asoba thaudang lawgadoriba fire service ki loisang asi ningthina mathau tawhananaba yamna tangai fade haina pendaba kaya amsu phongdokhi age dai de mai ma sakwa udagi akhoina kangsi yeidana mayam ge tholok fire brigade ta pau fire fire brigade pau fibuji moi pung 12 minute ahum mari adai de moi lai pung muk la soi matam sana fire brigade to la pina mo ragati akoi mai asuk yamna soiba phemje som de buju aduna fire brigade ki laiba mai singdu mar ta loina hoi manamana tungdadi sumai thokna bje department khara yengjalani aina haijari Center gi lusingba kayana Manipur da lakpada lamdam asidi lairek laisu heiba laira anang laitaba laibak amani haina nganglabasu khudong thiba thodok amana maram oiraga phamungda yata khibadagi nomagi chara ani suna chaba phangnaba hotnabada kham thengna awaba mayokna reba imung mayam amadi mamitagi mapik khakna khre hiramas report ama haine miyoibagi punsida nungai yaifaba chaukhatpa amadi ahenba pamdaba kana su leite gari macha tonglambadagi achauba pamlakpa haibusi miyoibagi mahausani adubu masioidunasu karamba matamda chara ani suna chaba phanglakhini khanna awaba khangliba miyoi kaya su leitaba natte Kakching district ki manung chana leiriba kairak maning lekaidagi thongam ranjit chahi humfugani thoigi imung asi wabadagi waraba khamthengna waraba imung amani thongam ranjit english singani ga anida lambi gi accident amada yanglen gi saruda sathina sokhi matam adudagi ngasi fauba mahak hogat tangkhatuna chatpa ngamdana leirakli amadi famungda yataduna leiri suspension belt amagi matengna mahak ke khwangi sarukta fagatuna famungda awaba kaya khangduna lehawi hadak laiba cm oibiriba akogi kaikumda jariba noktomum biren ma masamukti hauji hauji pawda idi laini haina khalli mar mi puna maksing jawa na sing thi duna mana karai da kai dawrige ba mateng pangna bu khona bai pawji tabda yam nungai je ai sigrajoi ai mayam phe phahone aradi adu 2002 dagi hauji pawda kaisu tawungam dadana ina lai je sibu chief minister na tabirerga ai imung ya wa na puna maksing ji yeng birerga ai bong tang lai yeng bidana ai bong tang phagat han biradi sumge sumu lange lalu chief minister na sima taw wa na ai bu tengmang bir mi jina nang hauji suicide toro sirwa joi signe ba Ranjit Lairik Laisu Matik Chana Hairaba Amadi Technical Certificate Kaya Pairaba Miyoini Haina Ranjit Masamak na Fongdorakli Mahak na kalingai matamda makhal makha kayagi gari mayama mathaurammi amadi senthok matik chana leirami masida natana masagi ingkholda manamasing thaduna amadi yen nganu fauba loiduna mahaki imungi awatpa amata lehalamde adubu mahakna leng otpa ngamdana taduna leiraba matam asidadi kanana tobigani haina thamoi sokna mathanda wahang hangjahawi Ranjit ki machanupa ahum lei mahaki machanupa ahal thongam bobo amadi Ranjit ki loinabi thongam ongbi inaubi anina tanaduna Ranjit Purimsta pukhatuna matam khara layengami adubu ana layengda sel changba henmanmana makha tana layeng bangamdana operation phawba tawnaba sel leitana upai leitana mayumda putharakhi Ranjit ki layeng bada sel aduki matik changki amadi miyamdagi pusaluba selna Ranjit ki imung khwang koikhi fibham masida mapabungbu Phanaba layeng naba amadi miyamgi sendol singdokpa ngamnaba sel talugani haiduna tha ahumgi mamangdagi thongam bobo mayum thadoktuna chatkre wabadagi waraba imung asida thoklibasi lu kokpada len tai haibaduni asi yauna waringai cherak asida Ranjit ki machanupa yaima thongam birbal kidney da nung leire haibadagi operation tawki operation adu loiraba matungda ngasidi cancer tare haiduna Imphal gi Chamber of Commerce Hospital da lekanaduna leiri Marag asida mapuroibabu nongmagi chara amatang oirabasu kalamna pizaba ngamgadage khanduna inaubina nupi oibigi kaiba pumnamak thadoktuna afang thabak suduna hotnari maru oina nung thugaiba yauduna imungi chakhum muttanaba hotnajari phamungda yataduna leiriba mapuroibagi sebabu tawgadra nung thugaiba chattuna selbu tangadra haibasi inaubigi wahang oiri masida natana mahaki machanupa atomba thongam khambaton masagi chahi tara khakta ngaijariba angangni Nauzariba angang asidasu imung asigi awaba chitheng asi tamthina fangli kham thengna waba maramna angang asisu lairik laisu tamhanba ngamdana leiri
ꯀꯨꯝꯁꯤ ꯆꯍꯤ ꯑꯁꯤꯗ ꯃꯍꯥꯛ ꯑꯁꯤ ꯀ꯭ꯂꯥꯁ 5 ꯀꯥꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯩ ꯇꯝꯍꯟꯕ ꯉꯝꯗꯅ ꯂꯩꯍꯧꯔꯤ ꯀꯩꯗꯧꯉꯩ ꯑꯩꯍꯥꯛꯄꯨ ꯁ꯭ꯀꯨꯜ ꯀꯥꯍꯟꯕꯤꯒꯅꯤ ꯍꯥꯏꯕ ꯃꯆꯥꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯏꯅꯥꯎꯕꯤꯅ ꯉꯁꯤꯁꯨ ꯄꯤꯕ ꯉꯝꯗꯅ ꯂꯩꯍꯧꯔꯤ ꯔꯟꯖꯤꯠꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯤꯁꯨ ꯂꯩꯔꯤ ꯍꯥꯏꯕꯇꯃꯛ ꯉꯥꯏꯔꯕꯅꯤ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯤꯜꯂꯨꯕ ꯁꯦꯜꯁꯤꯡ ꯁꯤꯡꯕ ꯉꯝꯗꯕꯅ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯤꯁꯨ ꯃꯤꯅ ꯂꯧꯈꯤꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯔꯟꯖꯤꯠꯀꯤ ꯂꯥꯌꯦꯡꯅꯕ ꯑꯃꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯅꯕ ꯁꯦꯜ ꯂꯩꯇꯕꯗꯒꯤ ꯃꯥꯏꯀ꯭ꯔꯣꯐꯥꯏꯅꯥꯟꯁ ꯕꯦꯡꯛꯁꯤꯡꯗꯒꯤ ꯂꯧꯔꯨꯕ ꯁꯦꯜ ꯊꯧꯕ ꯂꯥꯛꯄ ꯃꯤꯌꯥꯝ ꯎꯅꯕ ꯉꯝꯗꯕꯗꯒꯤ ꯂꯣꯠꯄ ꯐꯥꯎꯕ ꯌꯥꯎꯔꯦ ꯍꯥꯏꯅ ꯏꯅꯥꯎꯕꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯇꯝꯂꯛꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯋꯥꯕ ꯑꯁꯤ ꯎꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯑꯃꯨꯛꯇꯪ ꯐꯅꯕ ꯂꯥꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯂꯤ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯃꯤꯃꯥꯟꯅꯅꯕ ꯂꯥꯌꯦꯡꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯇꯧꯖꯒꯦ ꯃꯈꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯕꯁꯨ ꯑꯣꯏꯖꯒꯦ ꯍꯥꯏꯕ ꯋꯥꯍꯩ ꯐꯥꯎꯕ ꯐꯣꯡꯗꯣꯔꯛꯂꯤ ꯊꯕꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯋꯥꯕꯅ ꯃꯥꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯂꯩꯕꯕꯨ ꯉꯝꯗꯕꯅꯤꯅ ꯑꯩꯁꯦ ꯋꯥꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ ꯍꯥꯏꯇꯥꯔꯦ ꯏꯆꯥ ꯍꯧꯖꯤꯛ ꯃꯤꯡ ꯆꯜꯍꯟꯗꯦ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯦ ꯃꯥ ꯀ꯭ꯂꯥꯁ 5 ꯀꯥꯒꯗꯧꯅꯤ ꯑꯉꯥꯡ ꯑꯇꯣꯝꯕꯁꯦ ꯏꯃꯥꯅ ꯍꯥꯏ ꯑꯩꯉꯣꯟꯗ ꯅꯪ ꯉꯥꯏꯈꯣꯅ ꯊꯝꯕꯅꯤ ꯃꯣꯏꯒꯤ ꯃꯇꯦꯡ ꯂꯥꯏꯔꯤꯛꯁꯦ ꯑꯩ ꯃꯣꯏꯅ ꯍꯌꯦꯡ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤ ꯅꯥꯕ ꯐꯅꯕ ꯑꯩꯒꯤ ꯑꯋꯥꯕꯁꯨ ꯀꯣꯟꯅ ꯃꯣꯏꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯇꯣ ꯑꯩ ꯃꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯁꯦ ꯑꯩ ꯑꯣꯏꯔꯒ ꯑꯃꯨꯛꯇꯗꯤ ꯑꯩ ꯏꯆꯥ ꯏꯁꯨ ꯁꯦꯝꯕ ꯉꯝꯅꯕ ꯑꯝꯇꯗꯤ ꯃꯄꯥꯁꯤ ꯅꯥꯕ ꯂꯥꯏꯌꯦꯡꯕꯤꯔꯒ ꯑꯩꯈꯣꯏꯁꯤ ꯃꯤ ꯑꯝꯇꯗꯤ ꯑꯣꯏꯍꯟꯕꯤꯌꯨ ꯁꯤꯅꯤ ꯏꯃꯥꯟꯅꯕ ꯃꯤꯔꯛ ꯇꯤꯟꯕ ꯁꯤꯅꯤ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗ ꯐꯤꯚꯝ ꯑꯁꯤꯗ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯄꯨꯝꯅꯃꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡꯁꯤꯡ ꯑꯁꯤꯕꯨ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯕꯨ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯐꯒꯠꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2002 ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯗꯤꯛꯁ ꯀꯣꯂꯥꯞꯁ ꯑꯣꯏꯈꯤꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯂꯦꯡꯕ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯑꯩꯈꯣꯏ ꯐꯃꯨꯡꯗ ꯂꯩꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯊꯣꯉꯥꯝ ꯑꯣꯡꯕꯤ ꯏꯅꯥꯎꯕꯤ ꯗꯦꯕꯤ ꯃꯍꯥꯛꯀꯤ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯁꯦꯟꯗꯣꯟꯅ ꯈ꯭ꯋꯥꯡ ꯀꯣꯏꯗꯨꯅ ꯌꯨꯝꯗ ꯂꯩꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯕꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯁꯤ ꯀꯨꯝꯁꯤ ꯆꯍꯤꯗ ꯀ꯭ꯂꯥꯁ 5 ꯀꯥꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯍꯣꯠꯅꯕꯗ ꯁꯦꯜ ꯂꯩꯇꯕꯅ ꯃꯍꯥꯛ ꯑꯁꯤ स्कूल कानबा मिंग चनबा ngamdabadagi स्कूल कादना लेरी लेबाग असिदा पालिबा चीफ मिनिस्टर एन बिरेनना माकी मपुरोइबबु नाबा फनबा लायंग बिरगदी महागना तौ हाइबा खुदिमक तौरगनी हाइनसु फोंदोरकली पाउदम जरीबा वीडियो जर्नलिस्ट नरेश कलोइनना ओनल संबंधरम टाइम्स ऑफ मणिपुर न्यूज काइरंग मखा ताबा पाउ पिजद्रिङैदा ब्रेक मचा मतंग लौजरी लमजिंगबा ज्वेलरीना अदोमगिदमक ख्वाइदगी असेंगबा सना ख्वाइदगी अहोंगबा सना असामलदा फंगनजरी अखोइगी सर्विस सिंगदी इनात की ओइबा डिजाइन सिंग रेडीमेड ता फंगनजरी सिंगननिंगाई ओइद्रबा असेंगबा सना खक्तमक पिजरी मनुंग मतम साना ऑर्डर डिलीवरी सिंग पिजरी सना असामल ख्वाइदगी नेमना लौजरी नोमाइजिंग नुमितसु अदोमगी सर्विस ता लेजरी Nasimak Lengsin Birau, Lamjingba Jewelry Private Limited, DM College Road, opposite Memsi Mall, Thangmaiban, Imphal West. Email lamjingbajewelry@gmail.com. Website www.lamjingbagoldbank.com. Contact us at 764293445 and 940299391. Lamjingba Jewelry. Good quality is our priority. ब्रेक की मतुंगना पाउ मखा ताना पिजरी थौबाल डिस्ट्रिक्ट की हेरोक असेंबली कंस्टिट्युएंसी की मनुंगदा लैबा अतै अतोप पॉलिटिकल पार्टी कयादगी इंडियन नेशनल कांग्रेस INC दा यावरकलबा सिंगबु हराव तयामना ओकपगी थौरम अमा ngasi हेरोक ब्लॉक कांग्रेस कमिटी ना सिंधुना हेरोक पार्ट 2 मयाई लेकाइदा लैबा हानिगी मिनिस्टर मोयरांगथेम ओकेंद्रगी युमदा पांगथोखरे थौरम अदुदा हानिगी मिनिस्टर अदुगा MPCC की वाइस प्रेसिडेंट मोयरांगथेम ओकेंद्रना अथोइबा मिथुंगलेन हेरोक ब्लॉक कांग्रेस कमिटी की प्रेसिडेंट एन नरचंद्रना थौरम मपु अदुगा MPCC के जनरल सेक्रेटरी अमदी स्पोक्सपर्सन हरेश्वर गोस्वामी MPCC के जनरल सेक्रेटरी एल तिलोत्तमा देवी अमदी KS देबबर्ट यावना हेरोक पार्ट 1 2 अमदी पार्ट 3 की प्रधान मेंबर सिंग लोइनना पार्टी की मसक नाइब मियोय कयाना अखन्नब मिथुंगलेन सिंग ओइना सरुक याकी थौरम अदुदा BJP हेरोक मंडल की यूथ प्रेसिडेंट सेक्रेटरी की थौपुबा अमदी BJP हेरोक मंडल की इलेक्शन कमिटी की चेयरमैन हेरोक GP की वार्ड मेंबर ओइरिबा
kaya hana candidate oirakrabasing tongan sinphamdagi pothakraba kaya social worker kaya yauna punna nupa nupi mioi samaga yangkhaina congress ta yaurakpada congress party gi lengyan phi amamam yanbiduna harauta yamna okhi thoram aduda athoiba mithunglen gi warol piraduna m okendrona Hana mapangal sonle haina leiramba Congress Party ngasi nauna party bu nungsibiduna amadi Congress Party gi wakhalon bu thazebiduna yaurak liba kaya asna party asi hena mapangal kankhatlagani mikhal da mai paklabasu pakrabasu miyam gi thabak tawba yai miyam gi damak hanba leitana lep leitana thabak thawrang sing tawkhigani haiki na ayha ki pandam natte egi pandam di praja gi seba tawba habani ngasi suletana यहाँ नहीं हिंगलीबो मखेदी केंद्र सिगी मसु मणिपुर मयाम की सेवा तौजगिनी काबा कुंभ ईश्वर की प्रजा की खुदनी यहाँ नातन मतेग म पंजब दुदी एकोने निगम प्लान को तथगरे है अदु ngasi के असम लाए करबा सा अदयाम लोसिंग चौरबे खगी तामोरंजन गसी यामना बुद्धि लेबा यामना प्रॉपर प्लानिंग तौबा केंद्र सिबु नुंसीबा एक तलारे की खनबा मा ngasi मा यावरम पार्टी थादो कांग्रेस चंगबे पसिमक्सु University Grants Commission UGC Northeast Regional Office Nero Guwahati ki senthang makhada Dhanamanjuri Community College DM University Imphal na sinduna Integrating Skill Development in Higher Education Problems and Prospects haiba hiramda yumpham oiduna nomagi oiba seminar kam workshop amang ngasi MIMS Auditorium Manipur University pangthokre mipham aduda saruk yakhiba UGC Nero Guwahati gi Education Officer Dr. Nikhil Kumarna Mahiroi Singhi Marakta Sakhat Khongthanga Mari Leinana Amadi Lengakna Paikhatliba Sakhat Khongthang Sing Asi Khangminaduna State Economy da Chauna Ahongba Purakpa Ngamnana ba Honnaminaba Yamna Tangai Phadi Haiba Wafam Kaya Ama Phongdokhi Thoram Aduda Lamdam Asigi Tongan ma college singdagi Mahiroi Chahum Henbana Saruk Yakhi. Certainly these important criteria are to be discussed in different academic forums, especially among the students, so that they can learn how the newer policies can be harnessed, however the government developmental programs, they can be utilized for the welfare of the students, they are improving their employability and economic development of the region. So I personally feel that such kind of the activities, these are organized regularly, and if the newer developments are discussed regularly from time to time, ultimately this will benefit our students to upgrade their knowledge. It will sensitize our faculty members to involve into the newer initiatives, and ultimately it will improve the economic development of the region. Manipur khakta natana awang nongpok lamdagi higher education tamliba mahiroi singna thorum aduda saruk yakhiba DDU center gi director oina tho puba khakta natana kausal gi nodal officer oina su tho puriba Dr. MD Riazuddin Sekna Manipur picture basu mahima singi thak wanglaba mioi kaya ama leizarabasu thabak phangdabana ayamba oiri pangthokliba thorum asi mahiroi singna mahi tamna sel tanba khakta gi wa natana Kanagumba mioi singdasu thabak piba ngamhannabagi pandam amada pangthokjabani haukiba ing kumjali singani tara marida haukiba DM Community College da mahiroi kaya ama mai pakna puthokiba laikre haiba wafam kaya amasu phongdokhi ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯊꯕꯛ ꯊꯤꯔꯤꯕ ꯅꯍꯥꯔꯣꯜꯁꯤꯡ ꯊꯕꯛ ꯁꯨꯅꯤꯡꯕꯁꯤꯡ ꯑꯁꯦ ꯒꯕꯔꯃꯦꯟꯠꯀꯤ ꯁꯦꯛꯇꯔꯗ ꯊꯕꯛ ꯂꯥꯛ ꯑꯃꯗꯒꯤ ꯍꯦꯟꯅ ꯄꯤꯕ ꯉꯝꯗ꯭ꯔꯒꯗꯤ ꯀꯗꯥꯏꯗ ꯑꯇꯩ ꯊꯕꯛ ꯇꯧꯐꯝ leibage haibase masi alternative option oina atopa option oina thirakpa matamda aikoi bharat sarkar na su masigi issues ji khangaktana aikoi skill based vocational education system ama hodoi maru oina 2013-14 adwaidagi horaga maduda ahan bada community college sing linkatli diploma bhawgi skill based vocational programs ta skill lom da khare henna emphasis pi bai tare moin madu hel orga industries sing da natraga private sector sing da natraga na masana business sector am link charaga entrepreneur ne thabak to yana ba government na khong sadana ba thabak phangda ba haibadu leitana bagi damakta madu gi mahutta thabak pi barom da haidi employee oibi mahutta employer ohen bai wane Sakang daba singna achawa senpham ama demand tawrakpadagi Nambol police station gi manung channa leiba PHC gi staff sing akiba leibana numidangi matamda thong londuna khangle nauria pakhang lakpa kendra gi maitram Lion Zam Kodompokpi amadi
Ningombamgi khunjasingna ana layengda achawba mateng oiriba PHC asina numidangi matamda thonglon khibada miyamna awaba mayokna halle maram aduna PHC asida sengi demand tawbagi thong asi khudaktagi handokpiu haina maikai adongi maira paibisingna phongdorakli Manipur Naga Revolutionary Front ke Nipan Suba Mapok Kumon Thoram ngasi lup asigi council headquarter amadi atai unit headquarter singda mai pakna pangthokna khre front asigi council headquarter da pangthokhiba mapung oiba thoram aduda front adugi chairman atai Sirona Thoram Mapu External Affairs Secretary S Kuilai amadi Army Chief Bapai Mi Jemikna athoibe mithunglan sing oikhi lup ke Firanda ikai khumnabu utpa Manipur gi ningtam lal hoda thawaina Pontha pikraba athauba singda ikai khumnabu utpa oina minute ani tumina lepa amadi ningtam lal hogi maramda khanna nainabana thauram adugi mapung oiba saktam oikhi Ngasi numidang pung manga makhairom taba matamda Lilong Police ki osina luchingba kangbona arapti mayai lekai da sathakhiba thiba humbagi thabakta mioi ama yunganga konana faraba mioi adu lekai adumakta dagi sapam Jateswar kawi mangol dagi officer choice full bottle 7 MC Dowell half bottle mapan all monk half bottle full bottle taramari amadi Diablo bottle Marfudara Mari Fagatlaba Potlam Sing Adu Lupa Lising Taramapan Romgi Oigani Potlam Sing Aduga Loinana Mahak Excise Department Sinakre Hairi Assam Rifles na Miamga Apaba Mari Tamnanabagi Pandamda Leptana Chatarakpa Thauramgi Saruk Ama Oin Headquarter 9 Sector Assam Rifles ki Makada 26 Assam Rifles ki COB Yaripok na Sinduna ngasi Thaubal District ki Yaripok High School gi Mahi Roy Singda midday meal gi chak pijakre thauram dugi mangoina na school adigi campus lunana leinabagi pandamda lamtu sengdokpagi thauram amasu pangthokhi tungda school adugi hostel da leiba mahiroi yankhai amadi oja sing atai staff sing yauna midday meal gi saklen adu chaminakhi Brahmakumari Imphal na Sinduna ngasi Phaidingada leiba Brahmakumari Center da 83rd Mahasiva Jayanti celebration pangthokre thauram aduga mari leinana Brahmakumari Nirmal Sasina aikhoina pangthokliba Mahasiva Jayanti celebration asida mayai kaba nisa mayam ama chaduna chatharabadi aikhoigi samaj asi Laikha tarakpa yai haiki ngasigi thauram aduda Rajya Sabha gi MP KSS Bhavananda Devya Zoiti Ashram gi founder Dr. C.S. Jamini Imphal East ki Adaksya R.K. Taruni RIMS Hospital Psychiatry Department gi Head of Department oina thaupuriba Dr. R.K. Lenin amadi PYDC gi Phaidinga gi Secretary General Nongthombam Suresna mathang sitna athoiba mithunglen thauram mapu amadi akhanaba lengbirakpa oina saruk yakhi Amuka hana break amatang galawzari. This pond is not an ordinary one. It is a place of history that still remains to tell us the story of an unbreakable relationship between Assam and Manipur. Mangda Lairiba Pukri Asina Assam Amasung Manipur gi Marakta Kari Mari Lenerami Sigi Matanga Ahanbo Oina Times of Manipur na Miyamda Paudamgani. Moglo Hariba Wahayasi Karino, Midyang Taminesi Times of Manipur.
ꯂꯝꯖꯤꯡꯕ ꯒ꯭ꯔꯨꯞꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ 60ꯗꯒꯤ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯁꯤꯞ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯄꯣꯁꯠꯀꯤ ꯃꯤꯑꯣꯏ ꯑꯃꯃꯝ ꯂꯧꯖꯒꯗꯧꯔꯤ ꯃꯍꯩꯒꯤ ꯊꯥꯛ ꯌꯥꯝꯗ꯭ꯔꯕꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯑꯣꯏꯒꯗꯕꯅꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 8131944063 ꯑꯃꯨꯛꯀꯁꯨ 8131944063 ꯑꯩꯈꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁ ꯂꯝꯖꯤꯡꯕ ꯒ꯭ꯔꯨꯞ ꯔꯤꯝꯁ ꯔꯣꯗ ꯏꯝꯐꯥꯜ ꯐꯣꯟ ꯅꯝꯕꯔ 8131944063 ब्रेक की मतुंग पाव मखाता न पिजरी ngarang numidang pung mapan lom taba matamda Nambol police station gi manung chanba Nambol saban laikai da Maruti car amaga Activa amaga thengjin bagi thodokta mioi ama sire kharana sok le hairi laikhidraba mioi adugi chapchaba masak maming khangba ngamdri ngaihong खोलेंदगी मियोई अमा ओइरंबा याई हाइना थाजनरी थौदोक अदुगा मरी लेना नंबोल पुलिस ना केस अमा लौखटख्रे ngasi numit yungba aduwaida mayang Imphal police station gi manung chanba sabung company da mioi ama turenda takhibadagi thiba khangdana leiri ba mioi adu chabung company makha laikai dagi sapam saitazit atoppa mamingna korau hanba chahi 15 apokpa angau kawi mahaki haksang laikai miyam changduna thiba humbagi thabak chathari ngasi ayuk pung 8 makhairom taba matamda Thoubal district police commando gi kangbona KCP people war group ki lanmi ama masagi laikai dagi faraba mioi adu tentha khunau awang laikai dagi maisnam ratan singha chahi kunga mari apokpa sanathoi kawi mahakumja lising aniga 19 gi November thada khangabok tagi amarjit kawba mioi amagi khuthang da lup aduda yaubani mahaki pautak matung ina khangabok ke akoibada leiba lanai school singdagi sel khaibada chenebe mioi ni haibasu khangba ngamle hairi Bisnupur district police commando gi kangbuna ngasi nungthil baro makhairom tarakpa matamda Kwakta ward number 8 ki lambi da lakpa gari sing check tawbagi thabak sathabada Activa MN05B 9869 thauduna lakpa mioi ama SP capsule Listing mapan ga samga marfu humdoi ga konana faraba mioi adu Kwakta dagi MD American sahi kun ga taruk apokpa Yukup Ali kawi mahak phagalaba potlam sing adu ga loinana Moirang police da khusin na khre hairi Sana chauna lalonba mioi khupu ama mapan lamdagi laktuna chingmairong da laiba hotel classic ground da leire haibagi akhanaba paw ama phangbadagi ngarang ahing nongyai matung dagi Imphal West district police commando amadi nap ki apunba khutpu amana hotel gi chingnaba ka singda changdona ngasi ayuk pung 10 henba fawbada thiba humbagi thabak sachakre mipha mipun yaukhebagi paw nungthil fawbada phangba ngamdri Manipur Public Service Commission lauba SO recruitment exam listing ani taramapan asoibana pik thalle expert yaudana amadi mapung phadana yengsin bidabana exam pangthokhebagi mami chauna tare maram aduna MPSC na asoiba laikhraba exam chatliba tha asigi ani suba sayol da tawgani hairiba asi tawba yaroi exam hanba tarabadi makoktagi hangadabani haina Civil Engineering Forum Manipur gi president Kangabam Lenin ngasi Manipur Press Club ta pangthokiba pawmi singa unaba amada phongdokre mahakna makha taraduna election maya da nanghauraroi matagum thabak launaba hotnariba asi tokpiro syllabus phajana nainabiraga wahang sembiraga exam sinbiu haiba wafam kaya amsu thamki The 24 General Studies amasung General English ki numita paper singda sil tawro poroktawa only just A4 paper da A4 size paper da question paper on yento pirakpa step 12 loin tor pirakpa sina umang smai shil tor pirakadawa A4 size on pirakpa question paper when my tend to widaba ko si akon complaint tor wo matamda moina khudi kano exam conduct tawudani si MPC gi kano dagi tawga lakhunina si akhoi kem haiba ngamna akhoi exam se dum nam phu than bigre on the day of the exam the question paper same hai adagi yadre na upu bire akhoi chemam se to khoi je thunga lonjali ni go pandagi si akhoi thanwa haiba amman moina marak ke haige da habda question ti mix tor pure habda MPC gi official kai haige da ayaw bu question jang exam thawi question manga hamda ahum se kano ne ba paper si gi masagi ne ani yamna second 28 ki ne ayaw bu sidang thawi adudi karam makhan gi exam no khoin hangjan gi MPC da Ilangbam chauhal na iba cholom pareng haina mingthonba lairik ama ngasi sumang nila
ngapigani samusang ukuda leiba chorus repertory theater da achamba thoram amaga loinana miyam da khusinakre thoram aduda wangang leduna lyric asigi aiba ilangbam chauhalna mamang thakta ojakayana nat sankritan gi matang da lyric kaya iduna thambirami adubu cholom gi matang da di aiba lyric leite maram aduna tungi mirolna khanghau na bagitamak cholom gi matang da khara khaji khomjinduna iba lyric ni haiki ungi ungon isegi Mayina Chimba Kali Ibirami, a rising at Canada, Yanuaje, Solo Ungi Oina, Ulon, the Togan. Isha Pata, Solo Makari Dogani, having the cookie, and Miram the Vanilla. But to Kazit Town. Senior Editors Guild Manipur gi taramathoi suba mapok kumon thoram ngasi lamphel pata leiba Sankar Tokis ta pangthokre thoram aduda Film Forum Manipur gi Chairman S Mangoljau Senior Editors Guild Manipur gi President K Bimol Sharma amadi Senior Filmmaker L Surjakant na President Member sing oina saruk yakhi loinana Naharol Thodang Editor Khoirom Loya Lakpa Senior Editors Actors Guild ki Vice President and Jayabidya AGC ki Proprietor Thoksom Arun amadi Ampimpa gi Secretary Premjit Nauroibam su akhanaba mithunglen sing oina saruk yakhi thoram aduga saruk ama oina eminent filmmaker laikhidraba MA Singha bu ikai khumnaba utkhi tungda taramathoi suba Manipur State Film Award ta Best Editor gi mana phanglakhraba Nongthombam Premananda Nipan suba Triple S Manifa lisingani taramapanda Best Editor Award phangkhraba Sanat Kumar Aribam amadi Senior Editors Guild Football Club ki sponsor singda achamba khodol pot sing piduna ikai khumnaki Sabensida मैम पुंजलगा अखोगी फिल्म फोरम की ऑफिस है तारे लम्फेंदा लेबिबा स्टेज दा कासुजन कांदना अखोगी एडिटर खरा अखोगी यमुंग लालमनी होय अखोई खरा मोय खरा पुल्लगा अमाइना तोरगा गिल से सेंबिरमन है तारे ngasi nungthil phong ki ba pause singi maro iba pausing amuktang punna khangminasi Kanglei Faki Maira Mitai bu Schedule Tribe list chalalu haiba demand tawduna ngasi miyam gi achauba khongchat chatkhre MLA singna quarter da nungaina lethok loidavani kendra miyam gu unaduna awat apa sing menkhatna ba khotnagadavani Chief Minister Biren Khongman Mangjilda dukan tare rom hena mai chakre People's War Group ki kadar ama fare Pauzel Maihau lakbokta yuma mayawna dukan manga maina tumna sakre lupa lakh yagi malchang mang takre Miyam gi film fagathan ba haibasi Minister MLA singi mathongni Chief Minister Rally chatlaba matung mifam na warep kaya lawkhre Kakchingda National Science Day pangthokre Pandam Aikhoi Maitai mitai oisi haiba dimanda laingang na thawoidravadi maihum morok suvagi khongjang lakani ningthau Chief Minister na Manipur khaibok amada sanglen sing sanaba nunglep nungyung tamkhre Vote ka khraga quarter da nungaina laithokuraga vote matamda miyamgu unaraba adu asengma mihut natte Chief Minister Rajniti wala singa masak naina miyamgi damak thabak tongningbagi wakhalon chenba mathau tai Karam Shyam Aroibada maroiba pau amuk hana pizari Laingaki School sing sakwat hananaba lupa crore kunmanga earmark tawduna thamle pre-nursery amadi nursery ozagi anoba post chamaga kun launanaba thawrang tawri haina ngasi Manipur gi CM N Biren haikre Mitai maitai bu Schedule Tribe list salhananaba dabi tawduna miyam gi achauba khongchat chatuna mi pham pangthokre pong kunthra taruk general strike koba warep ahum lawkre Khongman Mangjilda dukan manga maina tumna chakre Manipur Fire Service ke kangbu pung ama hena thengthana lakpadagi miyamna pena khitre Amadi ngasigi lengakna miyam gi yaifa thorang kaya paikhat labasu miyeng sana yengba ngamdri awaba miyoi kya di lengaki mateng phangdri Times of Manipur na pinzaba numidangi pau matang sa loisinjare mit yang tabiri ba punamapu amuka hana khurumjare